ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯣꯡꯖꯥꯎ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ ꯋꯥꯔꯤ ꯑꯁꯤꯗ ꯄꯟꯖꯔꯤꯕ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯆꯗꯦ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯂꯝ ꯑꯁꯤ ꯈꯪꯕ ꯌꯥꯎꯅꯔꯕꯁꯨ ꯈꯪꯉꯤ ꯎꯏ ꯖꯒꯥ ꯑꯗꯨꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯒꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯤ ꯕꯤꯀ꯭ꯔꯝ ꯊꯕꯛ ꯁꯨꯕ ꯄꯥꯔꯇꯤ ꯑꯃꯒꯤ ꯂꯤꯗꯔꯅꯤ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯊꯣꯡ ꯁꯥꯕꯒꯤ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯊꯕꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ 9 ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏꯅ ꯊꯣꯡ ꯁꯥꯒꯗꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯃꯈꯣꯏꯅ ꯊꯣꯡ ꯁꯥꯒꯗꯧꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯝꯄꯥꯛ ꯑꯃ ꯂꯩ ꯂꯝꯄꯥꯛꯇꯨꯒꯤ ꯈꯔ ꯆꯠꯂꯒ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯂꯝꯄꯥꯛꯇꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯑꯃꯁꯨ ꯂꯩ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯕꯤꯀ꯭ꯔꯝ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯋꯥꯏꯗ ꯑꯍꯤꯡ ꯌꯥꯔꯦꯛꯁꯪ ꯑꯃ ꯁꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯔꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟ ꯑꯃ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯈꯣꯏ ꯅꯈꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯑꯍꯤꯡ ꯌꯥꯔꯦꯛꯁꯪ ꯃꯐꯝꯁꯤꯗꯤ खर खुदों चारो अदुना खर थैदोक्लगा सानब तौ मसिदा बिक्रमना अमुक खुम्मी खुरा मफम सिदा साबा हौजिलुरबनिना ngasikiदी sida adum leirage numisu tarakle aduna hongdo hongjin tawbada nungairaroi aduna hayeng oina nongalaga oina hongdoklage masida ahan aduna mafam masida leiganu haina yamna kanna haiki adubu manak adwaida leiba miyoi singnasu ngasi khak leibabu kaidawi haige leijarasanu haina haibadagi ahan adusu wa makha tadana mayum lomda chakre मसीदगी मियामसु हनख्रे अदुगा बिक्रम होइसु मखोइना सारिबा यारेक्संग अदुदा लैनख्रे मसीगी मतुंग नुमित तारे हयेंगदगी थबक सुबा हौरगदबनिना ngasi इंजांग अहाउबा अमा चासी हाइनदुना मखोइ येन खरा लैरुरगा सेम साबा हौरी असुमना हेम्बा नोंथोन चाउथोय मखोइ अहुमना तुरेन मपालोमदा खरा कुमथरगा येनसिंग अदु सेम सारी मतमसिदा तुरेलगी इसिंग अदुदा मीना इरुइबगी खोंजलगुंबा अमा तारखी मखोय अहुम अदु तुरेलोमदा फट फट येंगी अदुबु कनासो लैरमदे अदुगा इसिंग अदुसु मी इरुइबगी इपोम अमत्ता कारमदे मसिदगी मखोय अहुमसु करिसु खंदना मखुना तौरिबा थबक अदुदा वारी साना साना मखा चथरी असोमना मखोय सेम साबल लोयरगा तुरेलदुदगी काखतनरई तंजा अदुदा तुरेलगी तोरबान अदुदा मी ओंधारकपगी खोंजल अमा ताखी मखोय अहुमना पारिबा टॉर्चलाइट अदु मखोयना तारिबा मखोल अदोमदा कापतुना येंगी अदुबु कनासु करिसु तौरमदे मखोय अहुम अदु परपरप काखलकले मसिदगी मखोय अहुम डायरेक्शन अदु यौदुना मखोय मयामगा लांगबा याउरी हौजिक मखोयना तौखिबसिंग अदु लोइना काउख्रे असुमना येंदु थोंबा लोइदुना मखोय चाखी मसिदा नतना मखोय युसु यामना थक्खी मसेगी मतुंग मखोय मथंग मथंग तुमनरकले हागुदी तुमलमदाइगी मपान थुखिगे खंदुना मपान थुलई यारेक्संग अदुगी खरा चथोकअगा हागुदु मपान थोई मतमसिदा हागुगी ममांगदा मी पुलोइफम अमा लैबदु हागुना उरे मदु उरुबदा हागुदु मसा इहै हैनदे महागना असुम येंगुना लैरिङै पोलोइफम अदुदा मीगी मवो मानबा अमा हौगलकलगा तुरेलोमदा कुमथखी हागुदु मदु उरुबदा यारेक्संग मनुंगलोमदा प्रप्रप चनसिलई अदुगा हिपथरगा लैख्रे मखोइना सारिबा यारेक्संग अदुगी थोंग अदु वागे फक्चेटना थोंग ओइना हापी अदुना फक्चेटकी अहोबा मचा मचा अदुदा अपांदे मी चटपा अदुम उई यामनदी उब नते अदुबु मी अमा चल्ली हाइबसिदी अदुम खंगी हागुना तुम्बा चंगकपदा मयामदी तुमनलमले महागना हिपथरगा ममित उइसिंदुना तुम्बा थेमलिङै यारेक्संग अदुगी अकोइबदा मी चटपगी मखोल अमा तारई हागुदु ममित खंपांग पांगी अदुगा थोंग लोमदा येंथोई
ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯃꯤ ꯑꯃ ꯎꯈꯤ꯫ ꯃꯁꯤꯗ ꯍꯥꯒꯨꯅ "ꯍꯦ ꯀꯅꯥꯅꯣ? ꯍꯥ ꯃꯄꯥꯟꯗ ꯂꯩꯗꯣ ꯀꯅꯥꯅꯣ ꯃꯤ?" ꯑꯁꯨꯝꯅ ꯍꯟꯅ ꯍꯟꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ ꯑꯗꯨꯒ ꯊꯣꯡꯂꯣꯝꯗ ꯂꯩꯔꯤꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯍꯥꯒꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕ ꯈꯔ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕꯗꯨ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯕꯤꯀ꯭ꯔꯝꯕꯨ ꯍꯧꯗꯣꯛꯈꯤ꯫ ꯕꯤꯀ꯭ꯔꯝꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯍꯥꯒꯨꯅ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯑꯃꯗꯤ ꯊꯣꯡꯒꯤ ꯃꯄꯥꯜꯗ ꯂꯦꯞꯄꯝꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯈꯤ꯫ ꯕꯤꯀ꯭ꯔꯝꯗꯤ ꯌꯨ ꯌꯥꯝꯅ ꯉꯥꯎꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯕꯨꯠ ꯑꯣꯏꯖꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯍꯥꯒꯨꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯔꯦꯛꯁꯪ ꯑꯗꯨ ꯃꯤ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯅꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯍꯥꯒꯨꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯝꯂꯦ꯫ ꯍꯥꯒꯨꯅ ꯍꯧꯒꯠꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯌꯦꯟ ꯁꯦꯝꯃꯨꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯍꯦꯝꯕꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯤꯟꯐꯝ ꯑꯁꯤꯗ ꯌꯥꯔꯦꯛꯁꯟꯕ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯥꯕ ꯊꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗꯕ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯗꯔ ꯕꯤꯀ꯭ꯔꯝ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯃꯥꯏꯕ ꯑꯍꯟ ꯑꯃꯒ ꯂꯥꯛꯈꯤ꯫ ꯍꯥꯒꯨꯅ ꯈꯪꯂꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯔ ꯀꯨꯏꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯐꯖꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯃꯛ ꯁꯥ ꯊꯣꯡꯉꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯍꯜꯂꯣꯏꯗꯧꯔꯤ." ꯃꯥꯏꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯈꯨꯗꯛꯇ ꯌꯦꯟ ꯑꯃ ꯂꯩꯔꯒ ꯈꯨꯗꯛꯇ ꯊꯣꯡꯈꯤ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯌꯥꯔꯦꯛꯁꯪ ꯁꯥꯖꯤꯜꯂꯤꯕ ꯃꯐꯝ ꯑꯁꯦ ꯂꯥꯏꯐꯝꯅꯤ, ꯂꯥꯏ ꯈꯨꯟꯗꯤꯟꯅꯐꯝꯅꯤ ꯑꯗꯨꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯆꯥꯕ ꯊꯛꯄꯗ ꯂꯥꯏꯒꯤ ꯁꯔꯨꯛ ꯊꯥꯗꯣꯛꯂꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯏꯕꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯗꯧꯔꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯤꯗꯔ ꯕꯤꯀ꯭ꯔꯝꯅ ꯁꯦꯟꯈꯔ ꯂꯥꯏꯌꯦꯡꯃꯜ ꯑꯣꯏꯅ ꯄꯤꯈꯤ ꯑꯗꯨꯕꯨ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯑꯍꯜ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯉꯁꯥꯏꯋꯥꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯔꯦꯛꯁꯪ ꯁꯥꯒꯅꯨ ꯍꯥꯏꯔꯝꯕ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯕꯤꯀ꯭ꯔꯝ ꯍꯥꯏꯐꯦꯠ ꯏꯀꯥꯏꯈꯤ꯫ ꯃꯁꯤꯗ ꯑꯍꯜ ꯑꯗꯨꯅ, "ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯁꯨ ꯑꯅꯥꯕ ꯐꯔꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯔꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯤꯗꯔ ꯕꯤꯀ꯭ꯔꯝꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯗꯨꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯌꯥꯔꯦꯛꯐꯝ ꯑꯃ ꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯕꯗꯒꯤ ꯗꯤꯄꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯂꯩꯅꯅꯕ ꯑꯌꯥꯕ ꯄꯤꯔꯛꯄꯗꯒꯤ ꯁꯪꯒꯣꯏꯗꯨꯗ ꯑꯣꯏꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯇꯨꯝꯊꯕ ꯀꯅꯥꯃꯠꯇ ꯌꯥꯅꯗ꯭ꯔꯦ꯫ ꯍꯥꯒꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯗ "ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯉꯁꯤꯒꯤꯁꯤꯕꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯃꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯏ, "ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯟꯅ ꯇꯨꯝꯂꯤꯉꯩ ꯍꯦꯝꯕꯁꯦ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯅꯔꯛꯏ꯫ ꯑꯗꯒꯤ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯂꯛꯄꯗꯒꯤ ꯃꯌꯥꯝꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯒ ꯆꯥꯎꯊꯣꯏꯒꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯊꯤꯅ ꯊꯤꯅ ꯆꯩꯕ ꯍꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯕꯤꯀ꯭ꯔꯝꯅ ꯖꯦꯀꯤꯒ ꯆꯠꯂꯒ ꯃꯥꯏꯕ ꯀꯧꯔꯨꯕꯅꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤꯕꯗꯨꯅꯤ." ꯑꯁꯨꯝꯅ ꯍꯥꯒꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯏ꯫ ꯍꯥꯒꯨꯁꯨ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯑꯗꯨꯝ ꯉꯥꯜꯂꯛꯂꯦ꯫ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯤꯅꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥ ꯑꯅꯤꯔꯣꯝ ꯊꯣꯡ ꯁꯥꯗꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯅ ꯍꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯡ ꯁꯥꯅꯕ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏꯅ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯕ ꯅꯥꯀꯟ ꯑꯗꯣꯝꯗ ꯆꯠꯇ꯭ꯔꯦ, ꯑꯁꯣꯝ ꯋꯥꯡꯃꯗ ꯑꯣꯏꯅ ꯂꯩꯈꯤ꯫ ꯋꯥꯡꯃ ꯑꯗꯨꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯃꯟꯕ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀ꯭ꯂꯕ ꯑꯃ ꯂꯩ꯫ ꯀ꯭ꯂꯕ ꯑꯗꯨꯗ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯌꯥꯔꯦꯛꯁꯪ ꯁꯥꯈꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯕ ꯍꯧꯈꯤ꯫ ꯃꯈꯣꯏꯅ ꯊꯣꯡ ꯁꯥꯕ ꯍꯧꯔꯕ ꯃꯇꯨꯡ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯍꯤꯡ ꯑꯍꯤꯡ ꯃꯤ ꯐꯝꯕꯒꯤ ꯁꯛꯇꯝ ꯎꯈꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯣꯝꯗ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ ꯍꯥꯏꯅ
wari linaraki masigi matung thongsu sabal loraga makhoi hanaki wari asi matang asida loijare wari asida soikiba lankhiba kaya yawrabasu tabiriba singna pukchal chauna ngapigani